ngasize Rabi kucang taki koi ravi crop loisalakpa koi double coughing gi koi haur pudni agi kendra gi haji fauze koi lau pari sama kara hena koi agi wangu jp amadi barang bjp amadi saitol jp amadi tongan tongan bagi municipal council gi area singda koi lau se lau pari sama gumba koi han bagi waina koi try tawni adu yam phutuna success hoire ai gi nusiraba farmer sin naw sing si sel sing halamal sing loina labukta ngasidi ekoi hariba mafam asida honaraga akoi gi tungi hoiba amadi manglap chattegi hora ba mayam sing ase koi tawdaba yade masina punsigi koi lengdraba thabak ng oidaba yade government gi tongan tongan ba government gi job tawuduna amani masi akoi gi lamdam sigi amadi farmer ni hene amna leiba agriculture land khar marang ya kaina le mafam oibna koi double coughing se try to yam success hoire aduna sigi roina na ai sama lamdam sigi thagat pa mihut ama mla wena ngasi honorable chief minister miyang di cm miyang gi lusingwa nbn singha gi lusing makhada koi tongan tongan ba khunggang sing da chatna aduga magi kendra chatlaga parja sing loina na tawba yaba thabak sing se koi tawraga hayeng gi miron gi dama amade haure ba mayam sing sida koi wat ta pa ta ba nungai phabalam da mama kendra mo oina ba ba amduga wat pa do manipur mo oina ba da koi dai ta drog jabani nasi aina gi maisa mayam amaga session mayam amaga pullaga ponir ba si manipur miyam da ai masim tang haijari ai koi isa gi thabak se isana taw tamse isa gi tabak mina taw ngai raga mina porpa ngai raga hona ba do maduna koi mikha pon ba se horok prane khale adu ngasi dagi bikup se dagi ai gi parja sing ma da isa mak mamang dagi koi hona riba mayam sing amadi hen amku hona raga koi sinjak mi pal tang da manipur gi top top pa jari ba koi gi mayam sing se koi ngang na sabina raga ano bu manipur ma ano bu kendra mo oinu hona ba koi mayam pun hona mi si haina media thamjari Thank you.